ꯆꯦꯅꯦꯜ ꯁꯤꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤ ꯑꯋꯥ ꯄꯣꯊꯥꯕꯗ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯖꯕ ꯑꯣꯏꯅ ꯆꯨꯔꯥꯟ ꯊꯥꯕ ꯍꯥꯏꯕ ꯋꯥꯔꯤꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯨꯏ ꯑꯗꯨꯒꯤ ꯃꯇꯧ ꯎꯖꯔꯒ ꯄꯟꯁꯥꯅ "ꯃꯔꯨꯞ, ꯑꯩꯈꯣꯏ ꯑꯅꯤ ꯌꯦꯛꯅꯕ ꯊꯦꯡꯅꯕ ꯇꯥꯔꯕꯅꯤꯅ ꯆꯥꯛ ꯆꯥꯈꯤꯁꯤ꯫ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯀꯔꯤꯁꯨ ꯆꯥꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯥꯝꯂꯗꯨꯅ ꯃꯈꯣꯏ ꯆꯥꯛꯀꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯄꯟꯁꯥ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯌꯦꯡꯖꯔꯒ ꯍꯥꯏꯖꯔꯛꯈꯤ꯫ ꯄꯥꯕ ꯏꯃꯥ, ꯑꯩꯈꯣꯏ ꯑꯅꯤ ꯃꯇꯝ ꯈꯔꯗꯪꯗꯤ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯌꯥꯎꯖꯈꯤꯔꯣꯏ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈꯨꯡꯒꯪꯁꯤꯡ ꯑꯁꯤ ꯀꯣꯏꯅ ꯆꯠꯇꯨꯅ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯈꯔ ꯌꯦꯡꯖꯅꯤꯡꯉꯤ ꯍꯥꯏꯔꯕꯗ ꯃꯄꯥꯗꯨꯅ "ꯏꯆꯥꯅ ꯑꯄꯥꯝꯕ ꯑꯗꯨ ꯇꯧꯖꯧ, ꯏꯄꯥ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯕꯗ ꯃꯃꯥꯗꯨꯅ "ꯏꯕꯨꯡꯉꯣ, ꯏꯃꯥꯗꯤ ꯏꯆꯥꯅ ꯈꯨꯡꯒꯪ ꯁꯤꯟ ꯊꯨꯡꯅ ꯌꯦꯡꯒꯅꯤ ꯍꯥꯏꯔꯤꯕꯁꯤ ꯈꯔ ꯆꯦꯛꯁꯤꯟꯅ ꯆꯠꯍꯟꯅꯤꯡꯉꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯆꯨꯔꯥꯟ ꯊꯥꯕ ꯈꯔ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒ ꯊꯦꯡꯅꯗꯨꯅ ꯏꯆꯥꯕꯨ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯏꯃꯥꯗꯤ ꯃꯥꯡꯖꯍꯧꯔꯒꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯆꯥꯅꯤꯄꯥꯅ "ꯏꯃꯥ, ꯊꯣꯏꯅ ꯅꯨꯡꯁꯥ ꯊꯤꯕꯤꯒꯅꯨ. ꯃꯈꯣꯏ ꯑꯗꯨꯕꯨ ꯊꯦꯡꯅꯔꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ" ꯈꯨꯝꯂꯛꯈꯤ꯫ ꯋꯥꯗꯨꯗ ꯃꯃꯥꯗꯨꯅ ꯅꯨꯡꯁꯥ ꯊꯤꯅ "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯈꯣꯏꯒ ꯊꯦꯡꯅꯔꯕꯗꯤ ꯐꯒꯅꯤ ꯍꯥꯏꯔꯤꯕꯗꯤ" ꯍꯪꯂꯛꯈꯤ꯫ ꯃꯃꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯆꯥꯅꯤꯄꯥꯅ "ꯏꯃꯥ, ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯐꯠꯇꯦ. ꯑꯃꯨꯛ ꯍꯟꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯗꯨ ꯇꯧꯒꯅꯨ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯕꯤꯒꯦ ꯇꯧꯕꯅꯤ. ꯃꯈꯣꯏꯅ ꯂꯩꯕꯥꯛꯀꯤꯅꯤ ꯍꯥꯏꯗꯨꯅ ꯃꯤ ꯐꯥꯗꯨꯅ ꯊꯣꯡ ꯁꯥꯕꯗ ꯍꯥꯞꯄꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯅ ꯇꯁꯦꯡꯅ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ, ꯂꯩꯕꯥꯛ ꯅꯤꯡꯕ ꯑꯣꯏꯔꯕꯗꯤ ꯑꯇꯣꯞꯄ ꯃꯤ ꯐꯥꯗꯨꯅ ꯍꯥꯞꯀꯗꯧꯕꯒꯤ ꯁꯔꯨꯛ ꯃꯈꯣꯏ ꯃꯁꯥ ꯑꯗꯨ ꯍꯥꯞꯍꯟꯗꯨꯅ ꯃꯁꯥ ꯑꯗꯨ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯊ꯭ꯋꯥꯏ ꯀꯠꯊꯣꯛꯆꯕ ꯉꯝꯂꯕꯗꯤ ꯑꯊꯣꯏꯕ ꯙꯔꯃ ꯐꯪꯗꯨꯅ ꯃꯈꯣꯏ ꯃꯄꯣꯛ ꯑꯃꯗ ꯑꯐꯕ ꯃꯤꯁꯛ ꯑꯣꯏꯅ ꯄꯣꯛꯀꯅꯤ. ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏ ꯍꯟꯗꯛꯀꯤ ꯃꯄꯣꯛꯇ ꯃꯤ ꯍꯥꯠꯄ ꯑꯣꯏꯗꯨꯅ ꯂꯩꯔꯕꯅꯤꯅ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯃꯈꯣꯏꯕꯨ ꯃꯤꯅ ꯍꯥꯠꯄ ꯌꯥꯕ ꯖꯤꯕ ꯑꯣꯏꯅ ꯄꯣꯛꯂꯨꯒꯅꯤ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯑꯗꯨ ꯍꯣꯡꯗꯣꯛꯆꯅꯕ ꯋꯥꯔꯤ ꯁꯥꯕꯤꯒꯗꯧꯔꯤꯕꯅꯤ" ꯍꯥꯏꯔꯛꯂꯕꯗ ꯃꯃꯥ ꯑꯗꯨꯅ "ꯃꯥꯡꯂꯦ ꯃꯥꯡꯂꯦ ꯏꯕꯨꯡꯉꯣ. ꯑꯗꯨꯝꯅ ꯇꯧꯔꯨꯔꯕꯗꯤ ꯏꯆꯥꯗꯤ ꯃꯥꯡꯖꯔꯦ. ꯃꯈꯣꯏꯗꯤ ꯑꯗꯨꯒꯨꯝꯕ ꯑꯐꯕ ꯋꯥꯔꯤꯒ ꯈꯪꯕ ꯅꯠꯇꯦ. ꯃꯈꯣꯏꯅ ꯄꯨꯝꯅꯃꯛꯁꯤ ꯂꯣꯏꯅ ꯉꯝꯂꯕꯅꯤ. ꯑꯩꯈꯣꯏꯗꯤ ꯅꯤꯡꯊꯧꯅ ꯆꯥꯜꯂꯤꯕ ꯃꯤꯁꯛꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯕꯨꯁꯨ ꯎꯁꯤꯠꯇꯅ ꯆꯠꯂꯤꯕ ꯃꯤꯁꯛ ꯉꯥꯛꯇꯅꯤ. ꯑꯗꯨꯝꯅ ꯏꯆꯥꯅ ꯍꯥꯏꯔꯨꯒꯅꯨ. ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯅꯥꯀꯣꯡꯗ ꯇꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯏꯆꯥꯕꯨ ꯃꯈꯣꯏꯅ ꯁꯤꯡꯅꯔꯛꯀꯅꯤ. ꯑꯗꯨꯝ ꯇꯧꯕ ꯊꯣꯛꯂꯕꯗꯤ ꯅꯃꯥ ꯅꯄꯥ ꯑꯣꯏꯔꯤꯕ, ꯇꯣꯟꯅ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯗꯤ ꯃꯥꯡꯖꯔꯦ" ꯍꯥꯏꯅ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯃꯆꯥꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯆꯥ ꯑꯗꯨ ꯃꯃꯥꯒꯤ ꯊꯃꯣꯏ ꯋꯥꯖꯕ ꯃꯇꯧ ꯑꯗꯨ ꯎꯖꯔꯒ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯄꯟꯁꯥ ꯍꯧꯖꯤꯛ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯊꯛꯄ ꯍꯨꯏ ꯑꯗꯨꯒ ꯀꯣꯟꯅꯅ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯈꯜꯂꯤ, "ꯃꯈꯣꯏꯅ ꯏꯃꯥꯕꯨ ꯐꯤꯒꯤ ꯈꯥꯎꯗ ꯍꯥꯞꯇꯨꯅ ꯄꯨꯈꯤꯕꯅꯤꯅ ꯃꯈꯣꯏꯕꯨꯁꯨ ꯕꯣꯔꯥꯗ ꯍꯥꯞꯇꯨꯅ ꯏꯁꯤꯡꯗ ꯊꯥꯗꯗꯨꯅ ꯍꯥꯠꯀꯦ." ꯑꯁꯨꯝ ꯈꯟꯗꯨꯅ ꯕꯣꯔꯥ ꯑꯆꯧꯕ ꯑꯃ ꯃꯥꯒꯤ ꯄꯥꯏꯇꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯁꯣꯔꯤ ꯑꯊꯧꯕ ꯑꯃ ꯐꯤꯔꯩꯗ ꯌꯦꯞꯂꯒ ꯍꯨꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯃꯁꯛ ꯈꯪꯅꯕ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯥꯅ ꯍꯨꯏ ꯑꯁꯤꯒ ꯂꯣꯏꯅꯅ ꯊꯤꯔꯛꯄꯅ ꯅꯣꯡꯃꯗꯤ ꯅꯍꯥ ꯈꯔ ꯁꯥꯟꯅꯕꯨꯡ ꯑꯃꯗ ꯀꯥꯡꯖꯩ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯁꯥꯟꯅꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯃꯤꯍꯥꯠꯄ ꯆꯨꯔꯥꯟ ꯊꯥꯕ ꯂꯥꯛꯂꯤ. ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕꯁꯤ ꯂꯦꯞꯈꯤꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯁꯥꯟꯅꯕꯗꯨ ꯂꯦꯞꯂꯒ ꯄꯟꯁꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯀꯣꯏꯅ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯀꯤꯕꯒꯤ ꯃꯑꯣꯡꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯣꯏꯅ ꯐꯝꯂꯤꯕꯗꯨ ꯎꯔꯒ ꯄꯟꯁꯥꯅ "ꯏꯅꯥꯎꯁꯥ, ꯀꯔꯤ ꯇꯧꯔꯦ, ꯁꯥꯟꯅꯕ ꯋꯥꯔꯕ꯭ꯔꯥ?" ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯅꯍꯥ ꯑꯃꯅ "ꯏꯌꯥꯝꯕ, ꯑꯥꯗ ꯂꯥꯛꯂꯤꯕ ꯅꯤꯄꯥ ꯑꯁꯤꯅꯤ ꯃꯤꯍꯥꯠꯄ ꯆꯨꯔꯥꯟ ꯊꯥꯕ ꯃꯥꯙꯣꯞ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨ. ꯃꯍꯥꯛ ꯂꯥꯛꯄ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯍꯧꯗ꯭ꯔꯕꯗꯤ, ꯀꯔꯤꯒꯨꯝꯕ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯨꯕ ꯊꯣꯛꯂꯕꯗꯤ, ꯃꯥꯅ ꯇꯥꯟꯖꯥ ꯆꯥꯕ ꯌꯦꯡꯗꯨꯅ ꯑꯃ ꯐꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯕ ꯇꯥꯔꯒꯅꯤ ꯈꯟꯗꯨꯅ ꯏꯌꯥꯝꯕꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯄꯨꯟꯅ ꯂꯩꯖꯔꯤꯕꯅꯤ" ꯈꯨꯝꯂꯛꯈꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯄꯟꯁꯥꯅ ꯍꯥꯏꯔꯛꯏ,
ꯏꯅꯥꯎꯁꯥ ꯅꯤꯄꯥꯁꯤꯒꯤ ꯃꯤꯑꯣꯏ ꯃꯤꯇꯧ ꯌꯦꯡꯕꯗ ꯀꯜꯂꯝꯒꯗꯕ ꯃꯥꯜꯂꯤ ꯃꯥꯒꯤ ꯁꯕꯥꯟ ꯑꯁꯤ ꯌꯥꯝꯅ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯏ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯃꯍꯥꯛ ꯌꯧꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯣ ꯏꯌꯥꯝꯕꯅ ꯃꯥꯕꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯏꯅꯥꯎꯁꯤꯡꯅ ꯌꯨꯝ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯩꯍꯧꯒꯦ ꯍꯥꯏꯔꯛꯈꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯍꯥ ꯑꯃꯅ ꯏꯌꯥꯝꯕ ꯅꯍꯥꯛꯁꯨ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯍꯧꯔꯁꯤ ꯏꯌꯥꯝꯕ ꯅꯊꯟꯇ ꯂꯩꯍꯧꯕ ꯆꯨꯝꯂꯣꯏ ꯍꯥꯏꯔꯛꯈꯤ ꯋꯥꯗꯨ ꯇꯥꯔꯒ ꯄꯟꯁꯥꯅ ꯍꯥꯏꯔꯛꯏ ꯏꯅꯥꯎꯁꯥ ꯑꯩꯅ ꯅꯈꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯇꯥꯔꯕꯗꯤ ꯃꯥꯅ ꯇꯥꯟꯅꯔꯛꯄꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯌꯥꯏ ꯑꯗꯨꯅ ꯅꯈꯣꯏ ꯄꯨꯟꯅ ꯆꯠꯈ꯭ꯔꯣ ꯏꯌꯥꯝꯕ ꯃꯥꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯅꯈꯣꯏꯅ ꯌꯨꯝ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯥꯕꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯒꯦ ꯍꯥꯏꯔꯕꯗ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯐꯔꯦ ꯏꯌꯥꯝꯕꯅ ꯑꯗꯨꯝꯅ ꯍꯥꯏꯕꯤꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯍꯥꯛ ꯌꯧꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯗ ꯆꯠꯆꯍꯧꯔꯒꯦ ꯍꯥꯏꯔꯒ ꯌꯥꯝꯅ ꯊꯨꯅ ꯆꯠꯅꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯄꯥꯟꯁꯥꯅ ꯊꯧ ꯁꯥꯗꯅ ꯍꯨꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯐꯝꯗꯨꯅ ꯂꯩ ꯆꯨꯔꯥꯟ ꯊꯥꯕꯅ ꯈꯜꯂꯤ ꯃꯤ ꯑꯇꯩꯗꯤ ꯑꯩꯅ ꯂꯥꯛꯄ ꯎꯕꯗ ꯀꯤꯅꯔꯗꯨꯅ ꯂꯣꯏꯅ ꯆꯠꯈ꯭ꯔꯒ ꯅꯤꯄꯥ ꯑꯃꯗꯤ ꯀꯔꯤꯁꯨ ꯈꯪꯗꯕꯒꯨꯝ ꯑꯩꯕꯨ ꯎꯁꯤꯠꯇꯅ ꯃꯊꯟꯇ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯉꯁꯤꯗꯤ ꯈꯪꯒꯅꯤ ꯃꯥꯕꯨ ꯐꯥꯔꯒ ꯑꯅꯧꯕ ꯊꯣꯡ ꯁꯥꯕꯗ ꯍꯥꯞꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯄꯟꯊꯕ ꯇꯧꯗꯨꯅ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯈꯤ ꯃꯥꯙꯣꯞꯀꯤ ꯃꯅꯝ ꯍꯦꯛ ꯐꯪꯕꯒ ꯍꯨꯏꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯑꯁꯥꯎꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕꯗꯨ ꯎꯔꯒ ꯄꯟꯁꯥꯅ ꯍꯨꯏ ꯌꯦꯡꯂꯒ ꯅꯍꯥꯛ ꯍꯥꯟꯅ ꯁꯥꯎꯈꯤꯒꯅꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯧꯔꯣꯏ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯍꯨꯏꯗ ꯍꯥꯏꯗꯨꯅ ꯈꯥꯝꯃꯤ ꯃꯍꯥꯛ ꯌꯧꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯈꯤ ꯅꯤꯄꯥ ꯅꯍꯥꯛ ꯀꯅꯥꯅꯣ ꯃꯤ ꯄꯨꯝꯅꯃꯛꯅ ꯑꯩꯕꯨ ꯎꯕꯗ ꯀꯤꯅꯗꯨꯅ ꯆꯦꯟꯅꯩ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯐꯝꯗꯨꯅ ꯂꯩꯊꯣꯛꯏꯕꯗꯤ ꯑꯩꯕꯨ ꯎꯁꯤꯠꯇꯕ꯭ꯔꯥ ꯍꯥꯏꯔꯛꯂꯕꯗ ꯄꯟꯁꯥꯅ ꯈꯨꯝꯖꯔꯛꯈꯤ ꯑꯩꯗꯤ ꯑꯔꯥꯞꯄ ꯈꯨꯡꯒꯪꯗꯒꯤꯅꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯖꯗꯦ ꯑꯗꯨꯅ ꯃꯤ ꯃꯁꯦꯟꯅꯤ ꯀꯔꯤꯁꯨ ꯇꯧꯕꯤꯔꯣꯏꯗ꯭ꯔꯥ ꯈꯟꯖꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯄꯥꯕꯍꯣꯏꯒꯨꯝꯕꯁꯤꯡꯒ ꯐꯝꯃꯤꯟꯅꯗꯨꯅ ꯈꯪꯗꯕ ꯋꯥꯔꯤ ꯍꯪꯖꯍꯧꯅꯕ ꯍꯥꯏꯗꯨꯅ ꯑꯍꯟꯕꯨ ꯉꯥꯏꯖꯔꯝꯕꯅꯤ ꯍꯥꯏꯔꯛꯈꯤ ꯄꯥꯟꯁꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯆꯨꯔꯥꯟ ꯊꯥꯕꯒꯤ ꯑꯁꯥꯎꯕ ꯑꯗꯨ ꯈꯔ ꯐꯔꯗꯨꯅ ꯃꯥꯒꯤ ꯅꯥꯛꯇ ꯐꯝꯊꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ ꯅꯪꯕꯨ ꯈꯨꯡꯒꯪ ꯀꯔꯝꯕꯗꯒꯤꯅꯣ ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯕꯒꯦ ꯑꯍꯟ ꯑꯣꯏꯕꯁꯤꯡꯗꯒꯤ ꯀꯔꯤ ꯋꯥꯔꯤ ꯈꯪꯅꯤꯡꯕꯒꯦ ꯑꯩꯅ ꯈꯪꯕ ꯋꯥꯔꯤ ꯑꯣꯏꯔꯕꯗꯤ ꯋꯥꯔꯤ ꯂꯤꯕꯤꯒꯦ ꯍꯥꯏꯔꯗꯨꯅ ꯆꯨꯔꯥꯟ ꯊꯥꯕꯒꯤ ꯋꯥꯈꯟꯗ ꯃꯥꯅꯁꯨ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯗꯨꯅ ꯃꯥꯕꯨ ꯐꯥꯕ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥ ꯑꯁꯤꯁꯨ ꯃꯄꯥꯡꯒꯜ ꯀꯜꯂꯝꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯃꯥꯕꯨ ꯊꯦꯝꯂꯒ ꯃꯌꯨꯝꯗ ꯄꯨꯔꯒ ꯐꯥꯒꯦ ꯈꯟꯗꯨꯅ ꯃꯥꯅ ꯆꯥꯅꯁꯤꯟꯅꯕ ꯁꯥꯔꯗꯨꯅ ꯐꯝꯊꯔꯗꯨꯅ ꯍꯪꯕ ꯋꯥꯍꯩꯅꯤ ꯃꯇꯝ ꯑꯗꯨꯗ ꯍꯨꯏ ꯑꯗꯨꯅ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯑꯇꯦꯕ ꯍꯨꯏꯒꯨꯝ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯨꯟꯗꯨꯅ ꯂꯩ ꯃꯗꯨꯗ ꯆꯨꯔꯥꯟ ꯊꯥꯕꯅ ꯍꯨꯏ ꯑꯁꯤꯗꯤ ꯅꯪꯒꯤꯔꯥ ꯃꯄꯨꯛ ꯌꯥꯝꯅ ꯐꯕ ꯃꯥꯜꯂꯤ ꯍꯥꯏꯔꯒ ꯍꯨꯏ ꯑꯗꯨꯒꯤ ꯃꯁꯥꯗꯨ ꯃꯈꯨꯠꯅ ꯍꯦꯛ ꯅꯥꯟꯕꯤꯕꯗ ꯍꯨꯏ ꯑꯗꯨꯅ ꯇꯥꯟꯖꯥ ꯐꯪꯂꯗꯨꯅ ꯆꯨꯔꯥꯟ ꯊꯥꯕꯒꯤ ꯈꯧꯔꯤ ꯆꯔꯝꯗ ꯆꯣꯡꯁꯤꯟꯗꯨꯅ ꯎꯪꯈ꯭ꯔꯦ ꯆꯨꯔꯥꯟ ꯊꯥꯕ ꯑꯗꯨ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯔꯦ ꯍꯨꯏꯅ ꯃꯥꯒꯤ ꯊꯋꯥꯏ ꯊꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯥꯗꯣꯛꯇꯦ ꯃꯗꯨꯗ ꯄꯟꯁꯥ ꯀꯧꯕ ꯅꯤꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯍꯨꯏꯗ ꯍꯥꯏꯔꯛꯈꯤ ꯃꯔꯨꯞ ꯅꯪꯅ ꯏꯃꯥꯒꯤ ꯂꯃꯟ ꯁꯤꯡꯒꯦ ꯈꯜꯂꯤꯕꯗꯨ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯈꯔꯗꯪ ꯈꯥꯛꯎ ꯑꯔꯣꯏꯕꯒꯤ ꯃꯇꯝ ꯑꯗꯨꯗꯤ ꯑꯩꯒꯤ ꯁꯔꯨꯛ ꯑꯣꯏꯖꯒꯦ ꯍꯥꯏꯔꯕꯗ ꯍꯨꯏꯅ ꯃꯥꯕꯨ ꯆꯤꯛꯂꯤꯕꯗꯨ ꯊꯥꯗꯣꯛꯂꯦ ꯄꯟꯁꯥꯅ ꯇꯨꯗꯨꯅ ꯂꯩꯔꯤꯕ ꯆꯨꯔꯥꯟ ꯊꯥꯕꯕꯨ ꯃꯥꯅ ꯄꯨꯔꯛꯄ ꯉꯥꯕꯣꯡ ꯑꯗꯨꯗ ꯈꯥꯎ ꯁꯦꯝꯗꯨꯅ ꯉꯥꯕꯣꯡ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯒ ꯍꯥꯏꯔꯛꯏ ꯍꯦ ꯐꯠꯇ꯭ꯔꯕ ꯅꯤꯄꯥ ꯅꯍꯥꯛꯅ ꯇꯧꯖꯕꯅ ꯅꯪꯅ ꯐꯪꯕꯅꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯅ ꯄꯨꯔꯛꯏꯕ ꯉꯥꯕꯣꯡ ꯈꯥꯎ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤ ꯀꯌꯥ ꯍꯥꯞꯇꯨꯅ ꯃꯊ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯕꯅꯤ ꯃꯈꯣꯏ ꯑꯗꯨꯅ ꯁꯤꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯅꯤꯡꯉꯝꯗꯅ ꯈꯟꯈꯤꯕ ꯋꯥꯈꯜ ꯑꯗꯨ ꯉꯁꯤꯗꯤ ꯅꯪꯒꯤ ꯁꯔꯨꯛ ꯑꯃꯨꯛ ꯇꯥꯔꯦꯗꯣ ꯅꯍꯥꯛꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯋꯥꯔꯧꯕ ꯑꯃꯨꯛ ꯇꯧꯔꯒꯅꯨ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯉꯥꯕꯣꯡ ꯈꯥꯎ ꯑꯁꯤꯗ ꯅꯪꯕꯨ ꯍꯥꯞꯆꯤꯟꯕꯤꯔꯕꯅꯤ ꯅꯍꯥꯛ ꯅꯤꯡꯉꯝꯗꯕ ꯇꯧꯔꯒꯅꯨ ꯑꯁꯨꯝ ꯍꯥꯏꯔꯒ ꯆꯨꯔꯥꯟ ꯊꯥꯕꯕꯨ ꯃꯁꯥꯒꯤ ꯉꯥꯕꯣꯡ ꯑꯗꯨꯅ ꯈꯥꯎ ꯁꯦꯝꯂꯗꯨꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯁꯤꯐꯥꯠꯇ꯭ꯔꯤꯕ ꯆꯨꯔꯥꯟ ꯊꯥꯕ ꯉꯥꯕꯣꯡ ꯈꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯤꯕ ꯉꯝꯗꯅ ꯍꯨꯏꯅ ꯆꯤꯛꯈꯤꯕꯒꯤ ꯑꯋꯥ ꯃꯩꯁꯥ ꯈꯥꯡꯅ ꯄꯟꯁꯥꯅ ꯈꯥꯎ ꯑꯗꯨꯕꯨ ꯃꯔꯦꯡꯕꯥꯟꯗ ꯊꯣꯡꯒꯠꯇꯨꯅ ꯇꯨꯔꯦꯟ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ ꯍꯦ ꯐꯠꯇ꯭ꯔꯕ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕ ꯅꯤꯄꯥ
Nahangna aibu minungsi khangdaba mini haina dos tauraganu. Masidi nangna tauzakhiba thabak sing adugi mana oina laina nangi nafamda pibani. Aduna nahaksu nungaibra yengu hairaga mama rani bu kaujaraga hairakhi. Hai mai bema nahangna suran thabagi ngabong khau manungda lairaba kanda nasai damakta khanjaraga ningamdana mitagi pirang sinthaki badu ngasidi ima nahangna phatraba menungsi khangdraba sina Phangadoriba awabasi yengbiraga pianbibo oibiro laibak thiraba nasaibo minungsi khangdaba mini haina khanbiraganu nasa laibak thibana mada natana maga loina khiba makhoi ani adusu laman singba ngamanbiu haijarakhi lai oikhrabi mama rani na masana mathmoi sona tengtha jabadu ujaraga mamitigi mapi sinthana imagi bungo nungsiba isana namaigi laman singjaningduna nathamoida siba sangba khangdana laman khumningbagi maina saglibadu imana ujaraga penjari aduna isana ningliba khudingmak pangthok saba ngamjaro haina lai oikhrabi rani na bor pirakhi pansa kaubani pa aduna kappa yaba makai kaplaga bahangna ngabong khauda habliba madhopu torengi singda puthaduna thadakhre madhobadu isingi manung hek yorakpada sor honba ngamlaktraduna khau manungda kantan songlamlaga sire matamasida makhoi nipa anidu madhoka unasi haina khibana komol kauba nipa asina hana laktuna madhopu thirakhi mahangna toret mapana aduda nipa ma huiga konana leiribudu uraduna sangsilaktuna hanglakhi ibungo nahaku kanano asomda ahan miyoi mi tau wang sauba nipa ma lakpa ubra maduda hui puriba pansana hairakhi ipanbu kariming kaubibage maduda komolna ibungo aigi mingdi komol kawi aina hangliba nipa adugi mingna madhop haina su kawi aduga miyamnadi suran thaba haina su khangnai mahangna aikoi ahum mafam asida thengnasi haiduna kauribani nimai kauba amasu lakhigani aikoi ahum sini laiba asigi nupi angang pumnamakna kinaribasi hairakhi maduda pansana hairai aibusu mafam asida thengnasi aisu suran thabagi thabagasi yauro haiduna aruba wa khanagadabani haiduna kauribani aisu lusingba adubu ngaijaribani hek haire maduda komol kauba suran thaba aduna thajaraduna hoini aingondasu aikoi hom punna aruba wafam ama khanagadabani pundaba yadi haiduna laklibani haiduna mahak pansagi manakta sangsilaktuna phamthare matamaduda huina tanja yenglaga komolgi khauri sharamda lakle pansana komolgi masada iliba ngabong aduna khaw semlaga komolbu hapsilaga isingda inthakre matam khara leiraga nimai kauba suran thaba adu amuk lakle bahangna pansa kauba nipa adu hanglakhi ibungo mafam asida nipa anika laklamba uhobra pansana hairai hurara nimai kauba suran thaba haibadu maduda nimaina mani ibungo makhoi ani adu mafam asi yoroklamlabra haina hanglakhi pansana makhoi ani na khura lakani nahak mabu ngaiduna mafam asida layu aduga wari ningthina sanaraba matungda makhoi bu kauraktuna khuraga makhoiga unasi haiduna pawosi tamjanaba khurabu aina ngaiduna leijarakpa matam kuirabani hairaga nimaigi masagaida khudum aduna thajale nimaina naman khiduna karino ibungo wari sababu aduna sabra hairingaida huina nimaigi khubom sadu mayana kana sikle nimai tofam khangkhidri pansana nimaigi samadu pairaga hanhana mamaida phuba horagle hui aduna sikli badu thadokpa leikhidri nimai tofam khangdaduna kanna lauba horagle maduda pansana karigi lauribano haiduna kanna kanna phuba horagle mana laubadu khungi mi singna taraga mihat pasuran thabana mi phaba yawra male mapan thokpa yade haiduna kana amada mapan thokna rakhidre
ꯍꯧꯖꯤꯛ ꯆꯨꯔꯥꯟ ꯊꯥꯕ ꯅꯤꯃꯥꯏ ꯑꯗꯨ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯂꯩꯃꯥꯏ ꯊꯛꯇ ꯇꯨꯗꯨꯅ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯃꯥꯏꯅ ꯏꯜꯂꯤꯕ ꯉꯥꯕꯣꯡ ꯈꯥꯎ ꯑꯗꯨ ꯁꯦꯝꯂꯗꯨꯅ ꯄꯥꯟꯁꯥꯅ ꯅꯤꯃꯥꯏꯕꯨ ꯈꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏꯅ ꯃꯇꯝ ꯑꯃꯗ ꯔꯥꯅꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯑꯁꯨꯝꯅ ꯉꯥꯕꯣꯡ ꯈꯥꯎꯗ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯔꯒ ꯊꯣꯡꯈꯣꯡ ꯍꯩꯕꯗ ꯌꯥꯎꯍꯟꯈꯤꯕꯗꯨ ꯅꯠꯇꯕ ꯃꯤꯑꯣꯏ ꯀꯌꯥꯗꯤ ꯁꯨꯈ꯭ꯔꯕꯒꯦ? ꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯅꯍꯥꯛꯀꯤ ꯅꯊ꯭ꯋꯥꯏ ꯀꯟꯕꯤꯒꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯅꯤꯡꯊꯧꯅ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯜꯂꯤꯕꯅꯤ"꯫ ꯃꯁꯤ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯍꯥꯏꯔꯛꯂꯕꯗ ꯅꯤꯃꯥꯏ ꯆꯨꯔꯥꯟ ꯊꯥꯕꯅ ꯁꯤꯕ ꯀꯤꯕꯗꯒꯤ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯔꯥꯅꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯃꯥꯙꯣꯞ ꯀꯧꯕ ꯑꯗꯨꯅ ꯐꯥꯁꯤ ꯍꯥꯏꯗꯨꯅ ꯐꯥꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯤ ꯑꯍꯨꯝ ꯑꯃꯁꯨ ꯐꯥꯗꯨꯅ ꯊꯣꯡ ꯁꯥꯕꯗ ꯍꯥꯞꯈ꯭ꯔꯦ꯫ ꯃꯗꯨ ꯅꯠꯇꯕ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯁꯨ ꯐꯥꯔꯒ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯃꯥꯙꯣꯞꯀꯤ ꯌꯨꯝꯗ ꯊꯝꯂꯤ꯫ ꯃꯍꯥꯛ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ, ꯑꯗꯨꯅ ꯃꯥꯙꯣꯞ ꯀꯧꯕ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯃꯍꯥꯛ ꯊꯣꯡ ꯁꯥꯕꯗ ꯍꯥꯞꯄ ꯄꯥꯝꯃꯨꯏ, ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯊꯝꯂꯒꯦ, ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯂꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤ꯫ ꯃꯥꯒꯤ ꯃꯃꯤꯡꯗꯤ ꯉꯥꯟꯊꯣꯏ ꯀꯧꯏ꯫ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯅ ꯍꯥꯏꯕ ꯏꯟꯗꯕ ꯅꯨꯃꯤꯠꯇ ꯁꯣꯏꯗꯅ ꯊꯣꯡꯗ ꯍꯥꯞꯈ꯭ꯔꯒꯅꯤ ꯍꯥꯏꯔꯛꯏ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯄꯟꯁꯥꯅ, "ꯐꯔꯦ, ꯅꯈꯣꯏ ꯃꯉꯥꯏꯔꯦ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯇꯧꯕ ꯉꯝꯕ ꯍꯥꯏꯕꯗꯨ, ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯅ ꯆꯠꯈꯤꯕ ꯂꯝꯕꯤꯗ ꯅꯪꯁꯨ ꯆꯠꯆꯔꯣ, ꯑꯩꯕꯨ ꯋꯥꯔꯧꯕ ꯇꯧꯔꯒꯅꯨ꯫ ꯅꯈꯣꯏꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯐꯥꯔꯒ ꯊꯣꯡꯗ ꯍꯥꯞꯈꯤꯕꯒꯨꯝ ꯉꯥꯕꯣꯡ ꯈꯥꯎ ꯑꯁꯤꯗ ꯃꯆꯤꯟ ꯑꯁꯤ ꯄꯨꯟꯁꯤꯟꯕꯤꯔꯒꯦ, ꯑꯗꯨꯒ ꯏꯁꯤꯡ ꯃꯅꯨꯡ ꯑꯁꯤꯗ ꯊꯥꯗꯕꯤꯔꯒꯦ, ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯅꯈꯣꯏ ꯑꯍꯨꯝ ꯂꯩꯃꯤꯟꯅꯔꯨꯔꯣ"꯫ ꯑꯁꯨꯝ ꯍꯥꯏꯔꯒ ꯉꯥꯕꯣꯡ ꯈꯥꯎꯗꯨ ꯏꯁꯤꯡꯗ ꯏꯟꯊꯈ꯭ꯔꯦ꯫ ꯆꯨꯔꯥꯟ ꯊꯥꯕ ꯑꯍꯨꯝ ꯑꯗꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯍꯨꯏ ꯑꯗꯨꯅ ꯃꯃꯥꯏ ꯅꯣꯡꯃꯗꯣꯟ ꯊꯛꯇ ꯌꯦꯡꯈꯠꯂꯒ ꯃꯃꯥ ꯔꯥꯅꯤꯕꯨ ꯀꯧꯔꯒ ꯃꯃꯤꯠ ꯑꯅꯤꯗ ꯄꯤꯔꯥꯡꯅ ꯄꯣꯝꯆꯣꯠ ꯆꯣꯠꯅ, "ꯏꯃꯥ ꯏꯕꯦꯝꯃ, ꯅꯆꯥ ꯁꯥꯒꯤ ꯖꯥꯠꯇ ꯄꯣꯛꯆꯔꯨꯔꯕ ꯂꯥꯏꯕꯛ ꯊꯤꯕ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯔꯒꯅꯨ, ꯅꯆꯥꯗꯤ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯏꯃꯥꯒꯤ ꯂꯃꯟ ꯁꯤꯡꯖꯕ ꯑꯁꯤꯅ ꯏꯃꯥ ꯅꯍꯥꯛꯅ ꯇꯣꯜꯂꯕ ꯁꯥ ꯑꯩꯕꯨ ꯅꯆꯥꯅꯤ ꯈꯟꯕꯤꯗꯨꯅ ꯌꯣꯛꯆꯈꯤꯕꯒꯤ ꯂꯃꯟ ꯁꯤꯡꯖꯕ ꯁꯛꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡꯅ ꯑꯔꯠꯄ ꯂꯩꯇꯅ ꯆꯤꯟꯊꯖꯔꯤ"꯫ ꯄꯟꯁꯥ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯒ ꯂꯣꯏꯅꯅ ꯀꯞꯄ ꯃꯈꯩ ꯀꯞꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯃꯃꯥ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ, ꯅꯪꯅ ꯑꯍꯟ ꯑꯣꯏꯔꯕ ꯍꯨꯏ ꯑꯁꯤꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯐꯝ ꯈꯪꯗꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯏꯆꯥꯒꯤ ꯀꯔꯤ ꯅꯅꯤꯡ ꯊꯨꯡꯗꯕ ꯂꯩꯕꯅꯣ ꯍꯪꯂꯛꯂꯕꯗ ꯃꯆꯥ ꯑꯗꯨꯅ, "ꯏꯃꯥ, ꯑꯩꯍꯥꯛ ꯍꯌꯦꯡꯗꯒꯤꯗꯤ ꯆꯠꯊꯣꯛꯆꯔꯔꯣꯏ" ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯕꯗ ꯆꯨꯔꯥꯟ ꯊꯥꯕ ꯑꯍꯨꯝꯗꯨ ꯉꯥꯕꯣꯡ ꯈꯥꯎꯒ ꯀꯣꯟꯅꯅ ꯏꯁꯤꯡꯒꯤ ꯏꯃꯥꯏꯗ ꯏꯔꯣꯟꯅꯨꯡꯗꯒꯤ ꯇꯥꯎꯈꯠꯂꯛꯂꯤ꯫ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯤꯁꯤꯡꯅ ꯇꯥꯎꯈꯠꯂꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯑꯣꯏꯔꯝꯒꯗꯒꯦ ꯈꯟꯅꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯍꯪꯒꯠꯆꯔꯤ꯫ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯊꯥꯔꯛꯇꯨꯅ ꯉꯥꯕꯣꯡ ꯈꯥꯎꯒ ꯀꯣꯟꯅꯅ ꯇꯥꯎꯈꯠꯂꯛꯂꯤꯕ ꯑꯍꯨꯝꯗꯨ ꯂꯧꯈꯠꯂꯒ ꯈꯥꯎ ꯃꯆꯤꯟ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯆꯨꯔꯥꯟ ꯊꯥꯕ ꯑꯍꯨꯝꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ, "ꯃꯈꯣꯏ ꯑꯁꯤꯗꯤ ꯀꯔꯝꯕ ꯃꯤꯑꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯅꯣ? ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯃꯤ ꯑꯃ ꯑꯅꯤꯅꯗꯤ ꯍꯥꯠꯄ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯃꯤ ꯈꯔ ꯌꯥꯝꯂꯝꯕ ꯇꯥꯏ ꯍꯥꯏꯅ ꯈꯜꯂꯤ"꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯤꯁꯤ ꯑꯗꯨ ꯈꯟꯊꯔꯨꯔꯒ ꯅꯤꯡꯊꯧꯒꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ "ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯌꯥꯊꯪꯅ ꯇꯧꯍꯜꯂꯤꯕꯅꯤ ꯈꯟꯗꯨꯅ ꯅꯤꯡꯊꯧ ꯑꯩꯕꯨꯁꯨ ꯁꯣꯛꯂꯛꯀꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯅꯤꯡꯊꯧꯒꯤ ꯊꯃꯣꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ"꯫ ꯃꯇꯝ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯄꯥꯕꯨꯡꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯌꯦꯡꯖꯔꯒ ꯍꯪꯖꯔꯛꯈꯤ, "ꯄꯥꯕꯨꯡ ꯃꯍꯥꯔꯥꯖ, ꯀꯔꯤ ꯊꯧꯒꯤꯗꯃꯛ ꯄꯥꯕꯨꯡꯅ ꯁꯅꯥ ꯃꯥꯏꯊꯣꯡ ꯂꯥꯡꯁꯤꯟꯕꯤꯔꯤꯕꯅꯣ"? ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯄꯥ ꯅꯤꯡꯊꯧꯅ, "ꯏꯕꯦꯝꯃ, ꯏꯄꯥꯒꯤ ꯊꯃꯣꯏ ꯑꯁꯤ ꯏꯪꯕ ꯉꯝꯗ꯭ꯔꯦ꯫ ꯏꯄꯥꯅ ꯃꯤ ꯊꯣꯡꯗ ꯍꯥꯞꯄ ꯍꯥꯏꯕꯁꯤ ꯇꯧꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯂꯩꯖꯔꯕꯗ ꯂꯝꯍꯦꯟꯕ ꯆꯨꯔꯥꯟ ꯊꯥꯕ ꯃꯥꯙꯣꯞꯅ ꯂꯩꯕꯥꯛꯀꯤ ꯌꯥꯏꯐꯔꯒ ꯂꯣꯏꯔꯦ꯫ ꯃꯤ ꯑꯃ ꯃꯥꯡꯕꯕꯨ ꯃꯥꯡꯖꯁꯤꯅꯨ ꯍꯥꯏꯗꯨꯅ ꯃꯥꯒ ꯂꯣꯏꯅꯕ ꯃꯈꯣꯏ ꯑꯅꯤꯒ ꯂꯣꯏꯅꯗꯨꯅ ꯃꯤ ꯐꯥꯗꯨꯅ ꯊꯣꯡꯗ ꯍꯥꯞꯄꯒꯤ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯇꯨꯅ ꯊꯣꯡ 3 ꯁꯥꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯍꯩꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯃꯐꯝ ꯈꯪꯗꯅ ꯉꯥꯕꯣꯡ ꯈꯥꯎꯗ ꯍꯥꯟꯗꯨꯅ ꯏꯁꯤꯡꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯇꯥꯛꯄꯅꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯏꯄꯥꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕꯅꯤ" ꯍꯥꯏꯔꯛꯏ꯫ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯔꯥꯖꯀꯨꯃꯥꯔꯤꯅ,
ꯋꯥꯐꯝ ꯑꯗꯨꯒꯤꯗꯃꯛ ꯑꯣꯏꯔꯕꯗꯤ ꯄꯥꯕꯨꯡ ꯃꯍꯥꯔꯥꯖꯅ ꯋꯥꯕꯤꯐꯝ ꯊꯣꯛꯏ꯫ ꯊꯣꯡꯗ ꯍꯥꯞꯈꯤꯕꯁꯤꯡ ꯑꯗꯨꯅ ꯁꯤꯔꯝꯗꯥꯏꯗ ꯃꯈꯣꯏꯅ ꯈꯜꯂꯝꯒꯗꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩꯅ ꯄꯥꯕꯨꯡꯅ ꯋꯥꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯄꯥꯕꯨꯡꯅ ꯃꯗꯨ ꯐꯠꯇꯦ ꯇꯧꯒꯨꯝꯁꯤ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯂꯩꯕꯥꯛꯀꯤ ꯐꯔꯒ ꯂꯣꯏꯔꯦ ꯈꯟꯗꯨꯅ ꯊꯕꯛ ꯑꯣꯏꯅ ꯇꯧꯈꯤꯕ ꯃꯈꯣꯏ ꯑꯍꯨꯝꯒꯤꯗꯤ ꯋꯥꯕꯤꯐꯝ ꯊꯣꯛꯇꯦ꯫ ꯃꯈꯣꯏꯅ ꯐꯪꯖꯔꯤꯕ ꯃꯍꯩ ꯑꯗꯨ ꯃꯈꯣꯏꯅ ꯄꯥꯝꯖꯈꯤꯕ ꯊꯕꯛ ꯑꯗꯨꯃꯛꯅꯤ꯫ ꯑꯗꯨꯅ ꯄꯥꯕꯨꯡꯅ ꯋꯥꯕꯤꯕ ꯇꯥꯔꯕꯁꯨ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯅꯝꯗꯨꯅ ꯐꯥꯕꯤꯔꯛꯇꯨꯅ ꯊꯣꯡꯗ ꯍꯥꯞꯄꯤꯈ꯭ꯔꯕ ꯖꯤꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯋꯥꯕꯤꯌꯨ꯫ ꯑꯗꯨꯒ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕ ꯃꯤꯍꯥꯠꯄ ꯆꯨꯔꯥꯟꯊꯥꯕ ꯃꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯋꯥꯕꯤꯒꯅꯨ꯫ ꯃꯈꯣꯏꯒꯤꯗꯤ ꯍꯔꯥꯎꯕꯤꯌꯨ꯫ ꯇꯧꯔꯤꯕꯗꯨ ꯃꯈꯣꯏꯅ ꯄꯥꯝꯖꯕ ꯂꯝꯕꯤꯗ ꯆꯠꯈꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯄꯥ ꯅꯤꯡꯊꯧꯅ "ꯆꯨꯝꯃꯤ, ꯏꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯍꯥꯠ ꯑꯁꯤꯒꯤꯗꯤ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯊꯤꯒꯠꯇ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯅ ꯃꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯐꯝꯅꯥꯏꯕ ꯑꯣꯏꯕꯤꯅꯕ ꯀꯅꯥꯃꯠꯇ ꯂꯩꯔꯔꯣꯏ꯫ ꯑꯗꯨꯅ ꯊꯤꯒꯠꯇꯨꯅ ꯑꯆꯨꯝ ꯑꯔꯥꯟ ꯕꯤꯆꯥꯔ ꯑꯃꯇꯪ ꯇꯧꯍꯧꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯏꯄꯥꯅ ꯈꯜꯂꯤ" ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗ ꯀꯔꯝꯕ ꯃꯁꯛ ꯈꯪꯗꯕ ꯃꯤꯁꯛ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯊꯤꯒꯠꯂꯛꯄꯗ ꯅꯍꯥꯟ ꯀꯪꯖꯩꯕꯨꯡꯗ ꯁꯥꯟꯅꯔꯝꯕ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗꯒꯤꯅꯣ ꯃꯃꯤꯡ ꯃꯊꯥꯁꯨ ꯈꯪꯗꯕ ꯅꯤꯄꯥ ꯄꯥꯈꯪ ꯑꯃ ꯍꯨꯏ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯨꯔꯥꯟꯊꯥꯕ ꯑꯗꯨꯅ ꯂꯥꯞꯅ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯐꯝ ꯇꯝꯅ ꯂꯥꯛꯄꯗꯨ ꯎꯕꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯤꯔꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯦ꯫ ꯃꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ "ꯏꯅꯥꯎꯁ ꯅꯈꯣꯏꯕꯨ ꯀꯤꯕꯒꯤ ꯃꯇꯧ ꯎꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯪꯂꯕꯗ ꯑꯩꯈꯣꯏꯅ ꯃꯤꯍꯥꯠ ꯆꯨꯔꯥꯟꯊꯥꯕ ꯑꯗꯨ ꯂꯥꯛꯄꯒꯤꯅꯤ ꯍꯥꯏꯔꯕꯗ ꯅꯤꯄꯥ ꯑꯗꯨꯅ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯆꯠꯈ꯭ꯔꯣ, ꯑꯩ ꯏꯊꯟꯇ ꯂꯩꯍꯧꯔꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯅꯈꯣꯏꯕꯨ ꯍꯪꯂꯕꯁꯨ ꯑꯩꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯎꯔꯒꯦ, ꯊꯣꯏꯅ ꯋꯥꯔꯨꯔꯒꯅꯨ" ꯍꯥꯏꯔꯒ ꯃꯥꯅ ꯁꯥꯟꯅꯐꯝꯗ ꯐꯝꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯗꯤ ꯌꯨꯝ ꯌꯨꯝꯗ ꯑꯗꯨꯝ ꯂꯥꯛꯅꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯍꯨꯏ ꯄꯨꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯕꯗ ꯐꯪꯗꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯖꯔꯕꯗ ꯅꯤꯡꯊꯧꯅ ꯍꯨꯏ ꯑꯃꯒ ꯂꯣꯏꯅꯅ ꯆꯠꯄ ꯅꯤꯄꯥ ꯑꯗꯨꯅ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯃꯈꯣꯏ ꯅꯤꯄꯥ ꯑꯍꯨꯝ ꯑꯗꯨꯕꯨ ꯍꯥꯠꯈ꯭ꯔꯤꯕꯅꯣ? ꯋꯥꯔꯤ ꯑꯁꯤ ꯊꯥꯖꯕ ꯌꯥꯕ ꯄꯣꯠꯇꯤ ꯅꯠꯇꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯕꯨ ꯅꯤꯄꯥ ꯑꯃꯅ ꯃꯇꯧ ꯀꯔꯝꯅ ꯉꯝꯒꯗꯧꯔꯤꯕꯅꯣ ꯈꯟꯗꯨꯅ ꯋꯥꯅ ꯂꯩꯔꯤꯉꯩꯗ ꯃꯖꯥ ꯏꯕꯦꯝꯃ ꯑꯗꯨꯅ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯒ ꯍꯥꯏꯔꯛꯈꯤ, "ꯄꯥꯕꯨꯡ ꯃꯍꯥꯔꯥꯖ, ꯍꯟꯗꯛꯀꯤ ꯍꯨꯏ ꯄꯨꯔꯤꯕ ꯅꯤꯄꯥ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯃꯔꯤ ꯃꯈꯣꯡ ꯈꯪꯅꯕ ꯊꯤꯒꯠꯄꯤꯗꯨꯅ ꯃꯥꯕꯨ ꯁꯥꯎꯗꯅꯕ ꯍꯥꯏꯖꯗꯨꯅ ꯄꯥꯕꯨꯡ ꯃꯍꯥꯔꯥꯖꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯒꯗꯕ ꯄꯣꯠꯁꯛ ꯑꯃ ꯄꯤꯗꯨꯅ ꯄꯥꯕꯨꯡꯒꯤ ꯃꯤ ꯑꯣꯏꯅꯕ ꯊꯦꯝꯍꯧꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯅꯆꯥꯅ ꯈꯜꯂꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯆꯨꯔꯥꯟꯊꯥꯕꯁꯤꯡ ꯑꯗꯨꯅ ꯐꯥꯗꯨꯅ ꯊꯣꯡ ꯁꯥꯕꯗ ꯍꯥꯞꯈ꯭ꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯄꯥꯕꯨꯡ ꯃꯍꯥꯔꯥꯖꯄꯨꯁꯨ ꯁꯣꯏꯗꯅ ꯃꯍꯥꯛꯅ ꯁꯥꯎꯔꯝꯒꯅꯤ" ꯍꯥꯏꯔꯕꯗ ꯅꯤꯡꯊꯧꯅ ꯋꯥꯈꯜ ꯇꯧꯔꯒ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯨꯏ ꯄꯨꯕ ꯅꯤꯄꯥ ꯑꯗꯨ ꯏꯆꯥꯅ ꯐꯪꯅꯕ ꯈꯔ ꯊꯤꯔꯣ꯫ ꯐꯪꯂꯕ ꯃꯇꯝꯗ ꯏꯄꯥꯅ ꯄꯤꯅꯤꯡꯕ ꯑꯃ ꯄꯤꯈꯤꯕꯗ ꯏꯆꯥꯅ ꯌꯥꯔꯕ꯭ꯔꯥ ꯍꯪꯂꯛꯈꯤ꯫ ꯃꯆꯥꯅꯨꯄꯤꯅ "ꯄꯥꯕꯨꯡꯒꯤ ꯌꯥꯊꯪ ꯅꯆꯥꯅ ꯍꯤꯛꯇꯣꯛꯆꯔꯣꯏ" ꯍꯥꯏꯗꯨꯅ ꯃꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯁꯒꯣꯜ ꯒꯥꯔꯤ ꯇꯣꯡꯂꯗꯨꯅ ꯄꯟꯁꯥꯅ ꯇꯥꯛꯂꯝꯕ ꯈꯨꯡꯒꯪꯗ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯄꯟꯁꯥ ꯔꯥꯖꯀꯨꯃꯥꯔꯤꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯍꯨꯏ ꯑꯗꯨꯒ ꯀꯣꯟꯅꯅ ꯀꯣꯅꯨꯡꯗ ꯊꯨꯡꯂꯔꯕꯗ ꯅꯤꯡꯊꯧꯅ ꯅꯤꯄꯥ ꯑꯗꯨꯕꯨ ꯎꯔꯒ ꯃꯍꯥꯛ ꯑꯁꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯈ꯭ꯔꯦꯗ ꯈꯟꯖꯔꯛꯈꯤ꯫ ꯅꯤꯡꯊꯧꯅ "ꯏꯕꯨꯡꯉꯣ, ꯅꯍꯥꯛꯄꯨ ꯀꯔꯤ ꯃꯤꯡ ꯀꯧꯕꯅꯣ? ꯃꯐꯝ ꯀꯗꯥꯏꯗꯒꯤꯅꯣ?" ꯍꯥꯏꯅ ꯍꯪꯂꯛꯂꯕꯗ ꯄꯟꯁꯥꯅ ꯈꯨꯝꯖꯔꯛꯈꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯍꯥꯛ ꯃꯣꯟꯄꯨꯔꯤ ꯀꯧꯕ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗꯒꯤꯅꯤ꯫ ꯅꯅꯥꯏ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯄꯥꯕꯨꯡ ꯏꯃꯥ ꯑꯃꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯔꯕ ꯍꯨꯏ ꯑꯁꯤꯒ ꯂꯩꯖꯕꯅꯤ꯫ ꯅꯅꯥꯏ ꯑꯩꯍꯥꯛꯄꯨ ꯀꯣꯅꯨꯡꯗ ꯀꯧꯕꯤꯕꯕꯨ ꯀꯔꯝꯕ ꯁꯅꯥ ꯌꯥꯊꯪ ꯇꯥꯛꯄꯤꯒꯗꯧꯕ ꯂꯩꯕꯤꯕꯒꯦ?" ꯍꯥꯏꯅ ꯍꯪꯖꯔꯛꯈꯤ꯫ ꯙꯔꯃ ꯂꯩꯔꯕ ꯅꯤꯡꯊꯧꯗꯨ ꯃꯊꯟꯇ ꯈꯟꯖꯔꯛꯈꯤ, "ꯑꯩꯍꯥꯛꯅ ꯆꯨꯔꯥꯟꯊꯥꯕ ꯃꯗꯣꯝꯅ ꯍꯥꯏꯕ
ꯑꯩꯅ ꯇꯧꯖꯔꯨꯕ ꯏꯄꯥꯞꯁꯤꯡꯁꯤ ꯀꯣꯛꯆꯅꯕ ꯏꯁꯣꯔꯕꯨ ꯅꯤꯡꯖꯗꯨꯅ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤꯁꯤ ꯂꯦꯜꯂꯒꯦ ꯈꯟꯈ꯭ꯔꯦ꯫ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯅꯍꯥ ꯄꯥꯈꯪꯁꯤꯗ ꯃꯆꯥꯅꯨꯄꯤꯕꯨ ꯊꯥꯖꯗꯨꯅ ꯂꯩꯕꯥꯛ ꯉꯥꯍꯜꯂꯒꯦ ꯈꯟꯂꯛꯇꯨꯅ ꯃꯖꯥ ꯏꯕꯦꯝꯃꯕꯨ ꯄꯤꯗꯨꯅ ꯄꯟꯁꯥꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯀꯣꯅꯨꯡꯗ ꯄꯨꯈꯠꯇꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯗ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫